Ngasigi tongan pausi amadi social media dagi lokotba pausi ki update bijari ahanbada maroiba pau security na pairaga su sana kaitel maikaida nomai kapna ba leptri rengui phongrei kangphungda Kuki militant singna nomai kapsilakpada NVG manga sokle Central Security Force na tangkol gi bunker thugai haibagi wahuda tangkol nupi amadi security force anigi marakta sauna mungna ba thokre Kuki nupa singna machinda amuba salute naptuna protest tawkre Aram Tingolgi, Singapore Korongan Bakuman, May Home Saukre, Rohan Film Amadi, MP Bimolgi, social media update single Lunana, NSCN Eastern Flanky Gather Singa, Nomai Kapsin Duna, Landarable Haina, Kuki CSO Singa, Maral Siragli, Miambo Lana Lamsing Duna, MP Bimol, Akoi Jamna, NRC, Singa Jamapan Yakima to give record Lady Haina Pongo Kibo Wapamadu, Live Tibani Haina, Luptara Marina, Pongo Ragli, Manipurda NRC update Doguna, Nito Mianta, Kanduknaba, India. PM da action lagani haina Bruce Bevan na phondorakli Kuki singna landarapat landa thwaina pontha bikraba athobu singi justice pangalo haiduna chara henbagi khongjang chathakre Assam Bengal amasung Pondicherry Thambal Chakre Kerala da Congress Tamil Nadu da chungsinaba lengak leragani Assam da Congress lusimba Gaurav Gogoi Tamil Nadu gi CM Stalin maichi haure Assam amadi West Bengal gi election gi phal asi yenglaga kumjali singani kuntareta pangthokadoriba Manipur gi State Assembly mikhalda BJP na chauna mai pakpagi mami tai haina CM phongtoragli Puspa Devi hatkibagi matangda mapungpana ticket kadabani haina MGW na phongtoragli West Bengal da Central Force mukata na thambagi wapam Supreme Court na yengsilagani Atlantic cruise ship da Have virus sandorakpada miyoi ahum sire NRC pangthokpagi matangda PM MP Bimol na miyambul lana uhanba yaba amadi lamjingba yaba wafam sing phongdokiba asi laibak thebani haina MMTU na su phongdorakli Irang losinba ngamgadaba lengak ama semlasi haina Sotin Kumar na phongdorakli chahi ahum pharaklaba Manipur gi wathok wakhainaba pambai leitrabara haina committee gi maikidigi phongdorakli Pausing amuk sandona pijari Central Security Force na combing operation chathakraba matungda numit kharani gi manung asida khulai matik chana paiba Kuki militant singna ngarang ayuk Rengui Hongrei Kangphungda Naga village guard singda attack chatharakre report amagi matung ina suspension of operation su agreement khuyek pina duna leiriba Kuki militant singna chathakiba attack ta Naga village volunteer manga asok apan nangki tangkul Naga longi working committee na thodok adubu akan mamongda condemn tawbaga loinana nongmandini gi mamangda Central Security Force na combing operation chathaki haiba thong adu chingnaningai oi hairakli handaki asina ahanba thodok sunati haina paladuna chirol asina makhata na hai Naga singna namna kundaba mapamda combing operation chathakraba matungda Kuki khulai paiba singna attack chatharakibagi thodok mamangda su kayarak leikhre April 19 da Lungter Hills amadi Sana Kaithelda Security Force na combing operation chathakraba matungda numit adumaki numidang waramda Kuki militant singna attack chatharaki April 19 dagina May ani fauba Security Force na Rengui Songphel amasung Molnam village da operation chathakraba matungda Kuki militant singna National Highway 202 gi Yonglen village manakta misam miyamda afaba makhagi nongmai sizinaduna attack chatharaki ngarang fauba Central Security Force na Naga singi maphamda atamnana operation chatharaga Kuki militant singi mathakta matik chaba thorang amata lokhatpagi khudam amata phangba ngamdari amaromda Khanui Thot Khongi Media and Information Cell na thadorokpa chirol asina hai ngarang ayu anganbada terrorist singna Rengui village da attack chatharakraba tungda Kuki CSO working committee ukrulna NSCN GPRN da maral sijilakpa loinana combing operation chathanaba demand tawrakpa laiki India government na ngarang khakta New Delhi da Kuki militant group singa wari sanabata ngairingaida Kuki narco terrorist singna National Highway 202 thingjilaki ayuk pung 12 makhai tabada Kuki militant singna Sepu Yonglen village dagi nongmai round kaya marung kapsilaktuna Imphal Ukhurul Lambi amasung New Haven amadi TM kasomda leiriba miyamda kudong sadaba kaya marup mayok na hanki Kuki gi mihut singna New Delhi da wari chanaringe gi chairakta makhoi gi khulai paiba fighter singna misam miyamda nongmai kapsinduna ka henba thong chathaki kuyek pinakraba su asi peace agreement oina lokham thokte narco terrorist sing kankhattuna thamnabagi matangda center na lokholakpa aronba thorangni misam miyamda Kuki militant singna attack chatharaklaba matungda Kuki gi CSO singna victim oina uhannaba thorang lokhalaklibasi yaningde Kuki refugee sing Manipur gi Yellowmi natte haina su phongthorakli
Makhatarappa Pauda Central Security Force na Tangkol Singi Bunker Thugairaga Kuki Singina Thugaide Haibagi Wahauda Nagal Singna Namna Taba Tangkol Gi Mapam Singda Central Security Force Sanglakpada Tangkol Nupi Singna Thingduna Changhan Kidre Security Force Amadi Tangkol Nupi Singi Marakta Sauna Muknaba Thokre Makhatana Kuki gi nupa singna machinda amuba salute napsinduna protest tawkhre maitei lanmi singna kuki gi maral lejadaba miyoi kaya hatkibagi achumba wayel puthou maral leiba maitei gi lanmi phaduna chairak piyu haina akanba protest tawkhre Arambai Tingolgi Luchingba Koronganba Khumangi social media update ta Arambai Tingolgi Luchingpurel Koronganba Khuman mai hauna saure Miramdagi changlakpa refugee singna Manipurgi saktam maru oina maiteida singnaba leptrabadi madu thengnanaba honabada Arambai Tingolna chapchana lepli mafam matamna yadabagi kumhai yenglibani henjillaklabadi paukum chapchana pinaba sem saduna lei ifurup ijatida singnarakpa thengnabada sathiba oirakpasu yai madu Waroganu Nakoina Taujakibagi Mahini Kanjau Haina Asumna update Tauri. And akwai arambai di clear cut ni ene sa haise budu akwai di lai mito myam laga khoi lebak si ngam khoi ju sinara ba di akwai option thira kane madu gi option do violent oi bi ai oi da bi ai akwai khangde akwai lan mi akwai ngamna ba thawai si bi ai si da bi ai akwai ngamna ba akwai honar kane adu di akwai di clear cut ni akwai yoi lai Social activist Film Rohangi social media update na asumna hari. Oza Bimolgi damak MP election da honaki lisingani kuntareta yamba Mahesor Thonawjamgi honagani. Ai vote leptrabasu kendra nipumak chatlaga afaba mihut puthokhtuna Manipur kannaba honagani ai haiba thadoktuna aikhoigi honasi punna haina sumna update tawri. MP Angumcha Bimol Akoijamgi social media update ta asumna hari. Hek attack naida leiriba lepak miyang bi phibam asida anyway miyam pangdabani kana no khangbani but I still truly feel sad especially at this critical juncture in our collective life to see the unabashed display of the naked intellectual and political bankruptcy further aggravated by the prejudice and arrogance. It seems that some have forgotten that there are thousands of educated youths and faculty members including those in Manipur University and DM University who can go through the recorded spoken words and see understand those who distorts those spoken words recorded lairiba thamkhiba wafam taraga achum aran khangba ngamba lairik laisu haiba mi lei kawba nate thawai usitabani dirty politics oja ataina ngangkhiba thamkhiba amadi mifam amada lawkhiba warep miyamna khangloi taroi haibagum kari wakhalno anyway amaromda khaluragadi isana isagi asengba saktam kanano masak takjabagi tanja adum taibang mapuna pibane but leave alone some of the such misguided souls you will find it hard to stop me or distract me from confronting and challenging those from within and without who seek to destroy my beloved Manipur haina sumna update tauri. Makatarakpada Camp Friends ki Tengo Poketa NSC in Eastern Flank ki Kedar Singna ngarang ayuk pung ahumrom tarakpa aduwaida etek chatharakre haina Kuki CSO Working Committee ukruna maral sirakli thodok adugi matangda committee asina Chief Minister Manipur Police ki DGP amasung Ukhrul District ki SP ki puning singsiladuna thadorokpa cherol asina hai etek adu Mount Kang Camp ki Ulifoi Bolonda leiba Kuki ki Belas volunteer singna khut hanki thodok aduda volunteer ama aruba phibamda asok apan nangki Hojik odagliba phibam asi yenglaga Tongau Rengui gi area da leiriba khulai paiba sing phana bagi combing operation chathagadabani loinana Kuki khul singi lophamna singba singda naga sing amuk anna changlaktana bagi akanba action lokhutgadabani haina chirol asina taksilakli Census amadi NRC lising macama panyangai mathogi gadget administrative report laina miyambu lana lamjing duna MP Bimol Akoijamna NRC lising macama panyangai mathogi report laiti haina phongtokiba wafam adu laibak thibani haina lup tara marigi convener Santa Nahakpumna phongdorakli Kaisampata leiba International Peace and Social Advance IPSA office da pangthokiba pawgi mipam amada wafam asi phongdokladuna mahakna makhatana hai NRC gi matangda MP Bimol Akoijamna Public Information Officer, Home Department, Government of Manipur da RTI thaduna NRC lising macama panyangai mathogi record asi Government of
of Manipur gi department singda leigadra karigumba leiragadi copy ama piu haina hangkiba wahang adugi paukumda home department na NRC lising ama chamapan yangkai mathoi gi record asi mental taude haina paukum piraki adubu record adu leite haiba makti natte department asina mental taude haiba khaktane mahangna makata na hai RTI adugi anisuba wahangi paukumda porompata leiriba Directorate of Census Operation Manipur gi maikaidagi su NRC lising ama chamapan yangkai mathoi gi report asi kanana prepare tokibano haiba asi aware oide haina pakum piraki masida census ki report lay natraga leite haibagi wafam amata yaude census report lising ama chamapan yangkai mathoi Assam Manipur Tripura administrative report tasu census amasung NRC punna tongminaki haina mayek sengna palli report asida census operation amadi NRC animak punna pangthoknaba Assam gi oina lupa lising kuntra taruk chamapan humbudra mari Manipur dana lising ani chama Maripu Mari amadi Tripura dana lupa lising mariga mari center na kaithoki operation asida atopa third party natraga manaba ahum suba operation involved toroi haina mayak sengna palli pumnamak asi administrative record singda yauna MP Bimol akuijamna amadi intellectual singna law court NRC update mangarak tawbagi report leite haina haribano parliament singna ngapigani parliamentarian singna ama oina lising machama payang khamathoi census administrative report asi parliamenta puthokthuna challenge tawdriba karigino NRC lising machama payang khamathoi ki report amata ngasi phawba center na Manipur government ta sinedriba asi karigino haina India gi parliamenta thong thinba yadabara India government na report asi lochinbasu yaroi nongma natraga nongmadi court ki through the NRC lising machama payang khamathoi report asi government ta ki dana launaba honagani haiba wafam su phongdoki Manipur da NRC update tawduna mitop miyancha khanduknaba India gi Prime Minister da taksilagani haina MSU gi President Bruce Pebam na phongdokre updating the National Register of Citizen NRC collective mobilization and demographic governance in Manipur haiba hiramda nomagi oiba intellectual exchange program ama All Manipur Students Union MSU amadi Manipur University Students Union MUSU-na punna khusamnaduna ngarang Manipur University gi Art Science Department gi Senate Hall da pangthokre thorom aduda MSU gi President Bruce Pebam amasung MUSU gi President Nongpok Nganba Yambemna Presidium members sing oina saruk yakhibaga loinana renowned demographer Professor R.K. Narendra Singh Manipur University ki Law Department gi HOD Dr. Yumnam Premananda amadi India Today NE Northeast Naurem Mohanna resource person oina saruk yakhibaga loinana Bir Tikendrajit University ki faculty Dr. Athopam Makroni Singna Athoiba Mithunglen oina saruk yakhi Trong laubida tumduna lejariba angang anigi mihat ki asengba langla langjin puthuk piyu lisingani kulhumdoi me ahumdagi kuki narco terrorist singna chatharakliba landa thawaina pontha pi khraba athobi singi justice fangalu CSO sing punsinduna amato oiba kholauda imaleba conminasi amadi census pangthoktringaida NRC chana halu haiba demand tawraduna sagolban apunba maira paibigi meeting makhada ngarangdagi hauduna sagolban madubo mantri lekai community holda Kuthang Sara Henbagi Kongjang Changsinba Hokre ngarang ahanba numita sagolban tera khuraijam lekaidagi lallaimana phongdokhibada mahangna taliba demand sing asi lengakna thabakta onthoraktribo phawba Kuthang Sara Henbagi Kongjang Changsingani haina phongdokhi amaromdana ngarangdagi hoduna uripok mayai lekaidagi Jennifer Khaidem lai chahi 39 su tronglawbi thodok amadi kumjal singani kulumdoigi me ahumdagi thorakliba lal asida laikidraba singi justice phangangadabani haiduna uripok mayai lekai da chara henbagi kongjang changsinba haukiba adu naitom taraduna nong marakta leiramba thengnabadagi sagolban mabudok mantri lekai community holda chara henbagi kongjang changsillibi lallaima luwanga loinana punna kongjang changsinba haukre State Mari amasung Union Territory amada pangthokiba mikhalgi phalda Assam West Bengal amasung Pondicherry da BJP gi lengak leiragani Kerala da left front na luchingba lengak tukhibaga loinana Congress na luchingba UDF ki lengak leiragani adum oinamak Tamil Nadu da film star Telepathy Vijay na luchingba Talimarga Victory Kajagam
TVK na masing khwaidagi masing yamna phangba party oiduna lengak ama semlaba yabagi oithokpa leire handaki state bari ki mikal asida Tamil Nadu ki chief minister MK Stalin mahakna mirep oikhiba Kolathur assembly constituency da maithire AIAD MK gi mirepna mangondagi bot lising teret samanga nifumari hena phangkre mahakta sunatana Assamda chief minister oiramba yai haina panaramba tam ohumlak MP oirakraba Congress lusingba Gaurav Gogoi Jorhat assembly constituency da BJP gi makhuta maithi hore BJP gi mirepna Gaurav Gogoi dagi bot lising kulumdoi chama marifuni thoi hena phangki West Bengal da Congress lusingba Adhir Ranjan Chaudhuri su BJP ki makhuta sathina maithi hore Trinamool Congress ki machil thoraba minister Kayamarom su handaki mikhal asida sathina maithi ba nangkhre mikhal gi falsing sapchana phangba makti laitri Election Commission of India na mai pakle haina lauthopagi masing su yamna wali adumapu West Bengal da BJP na yamdrabada sit chama marifu taragi mathakta phanglagani haina panari aduga lengak pariba Trinamool Congress na sit chama yauna phangdabagi phibamda lekhre orakliba phibam asida Trinamool Congress ki lusingbi Mamta Banerjee thamoi sokpaga loinana counting center da vote huran khare haina maral siba wafam paumi singda phongdokre Assamgi oina Apunba chama kuntaruk mikhal pangthokibada BJP na sit chama phangduna Congress bu amukasu sathiba mongda maithiba pikre hojik phawbagi trenda Congress ti sit kungani thoida mangjil thari state amadi BJP gi ahum suba lengak soidana leiragani apunba sit chama ne phul leiba Kerala gi oina CPM na lusingba tam anirak suba lengak opposition oina leirakiba Congress na lusingba UDF na maithiba pikre mikhal asida INC na sit nifumari ngakpi gani humpumari phangki aduga CPM na sumna khaki sit kunga taruk khak phangki handaki mikhal asida Congress ka chungsinaba UDF na sit chama phangba ngamkhibana Congress ka chungsinaba lengak ama leiragani Tamil Nadu gi apunba sit chani kunthra mari gi manungda khwaidagi nongna thorakpa Film star Telepathy Vijayna lusingba TVK na sit chamaga manga phangduna single largest tare lengak ama semba yabagi masing phangdragasu AIADMK na mapandagi chawalaba yabagi phibamda leiri Pondicherry gi oina BJP gi lengak makha samtharagani Handakta pangthokiba West Bengal Assam Tamil Nadu Kerala amadi Pondicherry State Assembly mikhal singda bot masing thibagi thabak tangkhai henjin khibaga loinana yumthang nariba Assam amadi Trinamool Congress na lisang sitna lengak paiduna lakliba West Bengal da BJP na chauna mai pakpa loinana lengak semlakpa yana leirakpada Chief Minister Y Khemchan amadi BJP gi Manipur Pradesh ki lusingbi sing yauna BJP gi thongmi singna nungaiba phongdokre ngarang pung 3 taba matamda Chief Minister Y Khemchana BJP office Tambal Sanglenda lakpaga loinana nungaiba phongdokiba aduda BJP Manipur Pradesh ki President A Sarda amadi atai official singsu saruk yaki mafam aduda paumi singna hangiba wahangi pakum pereduna Chief Minister Y Khemchana haiki Assam amadi West Bengal da BJP na chaw mai paklakpa asi miyamna BJP da thajaba thamli haibadu takpane Bharat asi democracy chatpa leibakni miyamna apamba mihut khanjabani Assam amadi West Bengal gi election gi phal asi yenglaga kumja lising ani kuntareta Manipur da pangthokadoriba State Assembly gi mikhal dasu chawna mami tagani loinana BJP na mai pakani haiki atopa wahang singi pakum pereduna Chief Minister na makhata na hai NRC gi matangda state lengangna committee ama semnaba honaragani assembly da warep lauram labasu thabakti onthokpa horamdri haibo yauna wafam kayasu phongdorakli Shilani mak hari West Bengal na Assam da BJP na lead tawre koi Manipur da mahang jarake ba tamona nungai hari masigi majority sit lead taw gi base masigi safu je Manipur gi next 2027 election da lakani na kan bi ba khale kam wa na kan bi ga diamond bring hojik the most mayam na hojik mayam na demand to is NRC do implementation of the NRC say Sigi Kuntang the state lengang na karigi paikat pili bagi. Si state lengang na committee ama siem na ba only karandi masi karai da soigi dagi hairan khanba misangi. As you know that assembly the resolution lot of me movement they came from na ko. That means lagi bugi kadi ka tawka da sagi hobuma ba nai na ko si Koi na su kanna kona nengi wakal sida CSO mayama su simatang seminar tawra ko na ta uida bani mas mun kana tawro ni kaina hawi na ko
So si aku sarkar da su dai bai ne ado yam section na try da su de na khalaga da begitu tahu kan Sarjaharda Nakul Paudel gi loinabi Puspa Devi masagi sahi humpumdoi surabi ama hatkibagi matangda mapung phana tigetkadabani haina Manipur Gorkha Welfare Union MGW na thadoropa cherol amana hairakli cherol asin hai sakhangdaba miyoi kharana ngarang numidang pung tara rom tabada Puspa Devi bu tamthina hator amlaga loinana chana sel amadi atai mamal yamlaba pochak kaya marum lut tawduna pukhre laikhidrabi nupi adu wakal mima nadraba maupa amaga punna leminabani thaudok aduna maram oiraga ahal oiraba miyoi kaya yumda mathanda leibada mipaiba poknare asiguma makhagi thongsing asi akanba mongda kandem tawbuga loinana laingaki mari leinaba authority singna laingakta matik chaba thabak lokhat piduna huranba sing adu mihatba sing adu phanabagi thabak lokhakadabani athuba matamda awangba thaki special investigation team semlaga mapung phana thigatuna senaba miyoi sing masak khangdoktuna phagadabani law and order gi pibam ngak senbuga loinana moraliba miyoi sing matik chaba cherak phangadabani hairakli Mikhal matungda pamdaba thaudok kaya thoklakpa yabana West Bengal da makhatana Central Force thambiyu haina pukhalakpa wakat ki mifam ama megi tang 13 da Supreme Court na khanaragani petitioner gi maikai pukhalakpa wakat taraba matungda Chief Justice Surya Khan amadi Justice Joymala Bamchi gi bench na hai asiguma makhagi warep asi mari leinaba state ki executive na logodaba oibana Kolkata High Court ta wakat pana chungani Election Commission of India gi maikai di Mikhal pangthoktuna bot masing thiba loikhrabanina hiram asida makhatana thijin homjin bagi authority leitre haina phongdoki tongan ba maikei digi pukhalakpa warol taraba tungda Supreme Court na megi tang 13 da kari karamba thorang lokotpa yabage haibadu khanagani haina phongdoki state asida Trinamool Congress amadi BJP gi worker masel makhatana khut thongnarakatra haibagi mipaiba leibana Central Force makhatana thambinaba wakalakpani Atlantic Ocean da cruise ship amagi manungda heva virus sandorokpadagi miyoi ahum sire atoba miyoi amana aruba pibamda laikanari World Health Organization na oirakleba pibam asi kopna yengsinbaga loinana laichet asi laksinaba honabada angamba tongdang logadori Ocean Wide Expedition na operate tauba MV Hodius Jahas manungda laichet asi chandorakpani miyoi taruki hakjang ngamlaktabadagi manungda miyoi ahum laikhidre miyoi amana Intensive Career Unit laikanari matau karamna lachat asi chandorakibano haiba chapchana khangdoknaba WHO na thijinba hokre makhatana laboratory test tawnaba loinana epidemiological studies tawduna lachat asigi haurakpham chapchana khangdoknaba honari Heva virus hairiba laichet asi anaba uchi dagi miyoibada chandorakpani loinana laina asina ningsha sor honbagi marida ka hena sonbaga loinana miyoi amadagi atopa miyoi amada irai laina chandokhiba ngame Manipur dagi mitop miyancha khandokpa amadi NRC pangthokpagi matangda Manipur gi Inner Manipur Parliamentary Constituency gi MP Bimol Akoijamna miyambu lana uhanba yaba amadi lamjingba yaba wapamjing phongdokhiba asi yamna laibak thibani lamdam asida mitop kanabu oigadage natraga India da chatnariba rule of law gi matuk ina mitop khandoknaba paikhatpa thabakta lana lamjingba yaba wapamsing kanagumba politician natraga political party singna phongdok piroidabani haina Mitei Tribe Union MMTU gi Secretary Organization Takhilambam Parijat Maitei na khuyek piduna thadokpa cherol amana hairakli cherol asina makhatana hai Manipur da NRC pangthokibra haiba wafam asigi pakhumdi India na maning makha tamlaba matungda Census Act 1994 gi makhada India pumbagi oina 1958 da census pangthokhi masida individual citizen amagi leifam yawba information tara marigi manungda taramathoi record tawduna isinki matam aduda pangthokliba census asimak NRC ni masigi record sing asi makhal ani thokna isinduna thami lairiba record sing asi NRC gi record ni haujiki honglakliba information technology gi matung innadi census tawba matamda mobile apps ki kuthangda individual amagi information tara mari asi record tawri hairi cherol asina makhatana hai India da kanabu citizen oigadage haiba asigi Indian Citizen Act 1985 gi matung inna lepkani Assam da NRC pangthokiba asi Assam Accord ki matung inna 1985 da base year oiraga loinana 1985 Assam NRC asi update tawkibani NRC tawkiba Assam asimak mamangda tonganba NRC
ama tawkiba laite NRC asi pangthoknabagidamag Indian Citizen Act 1985 asi MN 2002 da tawbaga loinana masigi sub rule ahumgi rule mari A gi makhada NRC pangthokibani Hauzik nauna paliba Waikhem Changi lengak asina irang asi loisinba ngamdrabadi resign tawraga nauna mikhal pangthoktuna irang asi loisinba ngamgadaba anongba lengak ama semlasi haina CPI Manipur State ki hanagi secretary L Sotin Kumar na phongdokre CPI Imphal West District ki AC Tarana Tera Khamnam Leirak Bazar da leiba lekai ki sangleda Manipur ki irang loisilu Safe Manipur Safe Immunity amadi Nitop khandok census pangthu u haina sathakiba wakat mifamga mari lainana wapamasi L Sotin Kumar na phongdokhibani mahana makata na hai free moment yahandaba ngarang sahi ahum pharaklaba irang asi loisinba ngamdaba amadi miyamgi awaba kokonba ngamdaba Waikhem channel lusingba BJP gi anoba lengak asi pham thadoklaga nauna mikhal pangthoknaba thabak paikhatlu ngasi miyam pumna magna khangnari haukiba kumja lisingani kulumdoi thokiba irang asina maram oiduna yum lising nipan rong amang ata thokre miyoi chani ki mathakta misimina yaukre matam adugi state ki lengakna irang adu laksinba ngamdabadagi en birena lucingba lengak lokthoklaga matam sangna PR thamlaba matungda Waikhem chana lucingba anoba lengak ama amuk lakliba asinasu ohomba wonba ama purakpa ngamlaroi law and order ngakpa ngamdaba lengak asi makatana thambiraganu haiba wapam phongdokhi Makha tarakpa aruiba pauda me ahum lisingani kulumdoigi tamthiraba thaudok sahi ahum phakre matung tarakpa wathok lanthok marakta sikiba mangkiba mayum makai tangoi onkiba lanjinaraga hingliba kayagi awa chaitheng tapna kawhannabagi lalongna maik paklakpagum tawkhre khunai apunbagi wakhallonda thengnaramba lan tapna nathairaktuna lanai oijaba thibagi amotpa rajnitigi hunna ngangnabag mathodang nathainabagi cherol tharolna aronba pau tonga kaya sandoktuna miyamgi wakhal pukningda nathai hannabagi saro oina onthokre akhang ahei kayagi aruba wahanthok kaya wapu thok kaya na nathai halakpadagi loiba nararoidaba lanni hajinduna miyamgi matik yaithoknaba khonari thorakliba wathok asi political gi oiba wathok ni political gi oiba lalong amana adumak loisinba yaba wathok ni haibasi wathok loisinningsdaba kanglup aduna nathaiduna thamnaba wathok loisinba pamba singbu miyamdagi nathaiduna thamnaba thoksil kaya atamnana chatharagli wathok asi loisinnaba pambai sing adugi ahanba oigadabasi mating leiba lengak ama sembani lengak adu semnaba achumba rajniti ki kanglon khangba mihut amasung makhoibu sogotba achumba rajniti ki phidam phawba political party ama changi adugumba lengak aduna pukchel sengna lengak paiduna law and order mapung phana ngakadabani aranba toba khudingmak achan mirai naidana chairak pigadabani ingtappa leiraba matungda democracy gi kanglon matung inna miyamgi mifam amasung assembly da lobo warep amasung legislation singi makhada semba chanarol chanapathap sing ngakna khunai sembagi tawpam thokpa sing adu liklam kaidana pangthokpa ngamlabadi ingtappa haibadu masana leijaragadabani hairi wathok asi sangthahallaga khudong chaba launaba honaribasi amotpa rajniti tawba miyamgi I thakpa pamba kangbunani makhoigi jat phurup haiba leite phurup khudingda saidangduna leibani chamjaraba miyambu moithem tawraga tat tawraga hingba matamgi saklo loba tamthiraba hingchaba singni makhoibu masak khangdoktuna miyamgi maraktagi thaidoklaga asengba khunai yawal ama puraknaba lambida changchillabadi wathok loisinba yagani hainasu aroibada coordination committee for crisis resolution manipur gi convener o Sumati Balana thadorakpa cherol amada phongdorakli